Kotuna Hire Aduna Komasi extend Tore Hybati, Adumaindi Ude, Adu Kotuna Hirak Paduga, Madrid Sana Bagi Matam Subi, Kopagi, Adu Kotuna Hirak Padaquena Kitang, Long Din, Wagatavadico, Hariba Hanagi, Lady Posing as a Hozik district Kariva, Mana Hozik Sandu to police station Kunga. Police station Toronto, Toronto Tadu Posico, Sinatava, Puna. Beligi district sing asidi disturb area status log to a notification follow po already hen and why but adumaki oidre Beli the Natia Hodi sing Jumanju Manipugi area Punumaki log to owner highly venebuco highly reporting at Lotokaba Labok Tivani Hoigi can sing Moina Seranana and disturb Wayna Uraga Hojimokta later Lady posting a disturb with as much our Manipur the only police station traum the Katamak disturb with the Hedana India government Manipur government low posting a share. Moigiba, IB, PIB, information, CID, Mamle Ganigo, Madumaki comment, Kanogi, Wani, and Ahogi and a D, Puna disturb with the Lautokuto, where a pambanebo. The Mantori, Mayam Sangeli, and the Samila of the Saita to say Helami, and Positive for Repilto, All India, the Gimadi Manipur, taking at the All India, Repilto, having X constitution, my X. Maji rebuild to Hibenebuko, Man Hiramba Potico, Manipugi wanate, Kasmi wante, Asangi wante, Nagaregi wanatebuko, Adugi Potu Todre, High arm possessive power is not only for Manipur, not only for Kasmi, Delhi issue, VI, Panjaki issue, Haryana issue, Gujarat, anything, whatever, VI Buko, Moina, Machine Sana Lidi, disturb area like Topotugi, my provision do whatever, disturb area to Delhi Lauto Delhi Sanare, disturb area to Gujarat Lauto Gujarat Sanare. Adugi disturbance to Adu Manipur the lady shini moy si highly pose Adu Mishu Laishu Angang Shunu Vishu Kangna Bawani Karmai Yang Karma Ming the Akwegi Ladiba mentality Akwegi procession Akwegi Ladiba Magi intention Karino Aja Mamle Kangna Bawani Siki Matang the Yam Kahana Koi and a comment Thomas in my money cause sentiment Haina Rogadoroni Taudo Wakena Adum Tohom Topo Karito with the gate to Canada whatever Nisi the Yam Kahana do what I kind of running the delay to Noko when a Paspala is Yam sang in 1950 the Lapo 1958 later Noko sing the IT5 IT Taropadi Sum Lakra Nebuko Aduna Manipura Live posting as a whole Adumina Lakpanina Adugi Chaiting China Mayam Tenara Tamdana Nasi Loiva Nairo Mayam Lake Adugi Port Mayam sing to Labor Poti Labor contradiction Sicarino Hibu never contradiction to swap to Tribo Amanangambra Yanabra Lushanabum neither the high possidum to Ogalagini Maduna Aquigi responsibility tare when a Kaito Rigi have a poto I did what up to Lagani and I smite them say. Loshilak Badaki, Irabo Lake Debagi, Fudara Marie Shoba, Kuman Thoram Pantokre, Lengak Pariba, politics story Bashina, Irabot Kiwakalunda, Tungi Levadi, Manifuda, Oana Amtale, Tolam Loy have a pawn, have a dialogue. Manifuki, Kuki September Tasima, Kuki Map Tongan Tongano, and Fugim from Sing Suki, Irabot celebration committees in a Silakan, the Pantok, Peko Mass Part, Set Paduga Sading, Sadin, never sing Tongan Tongano, Mamma Tonari have a tare, don't see. Only folks come Tentana, Roshila Tambusa. Lamian Beda Bonaleki, the Bugum, Zamarish, Pokemon, Pangto Akan to the Man Toromba, Magi Liklam Makatu data, Quimiam, the Settler Pakistan to Leta, Poracaniana, Mayam, Haina Buani. Masikaman Perlans Haitareco, Luri Poti, Irabona Toromisicarino, Irabona, Miam Gilenga, Amalingo Pamami, in Toxas and Netava, Miam, Adudi Pangi, the Nosico, Adugi, the Moctero, Natro, Quinama. Laidong Laliba Amatori Mana Ihana Manipura Daita Shil Haitareko Magilonda Masana Masabu Lengak Saba Haidi elected person singna representative sing Lengak Padugumba Lamda Mama Hush Wigadabani Havs Irabuna Ihana Hudopa Manipura Atai Atopa British America the France the Kaida Mam Lake 1877 1887 1857 Mam Lake the Matung the India the Lamatung the India Level Low 1947 Adu Manipur the Su High River Port ascending to Jason Musalaga Kadoga 1930 ga Kano Adagi Irabasina movement Lakrebuko Susan Maharas the Palingi Matamdagi Adu will lack River Port Mayam sing Ado Mana Mangamba Mangdo Nasidi Lengak Sasando Akoi Miyamna Kanjaba Mihutna Lengak Le Adu Targadi Lengak to Kaliba Miyamdo Adu Nebulura Kadorisi Lengak to Kaliba Mihutu Kaliba Miyamdo
maduna bhap tara kandu irabot ki asigo pandam sing asi phanga kadam ne mihuti tawre haiba adu khanba mihut khalam dai matam dana magi mana bol em nin tawi ju lupa kya ba jerege ne adi mana khana tawi ju ma kayam leijara janu ne haibuna sing wa hang hang go ji si leiri praja gi level da haidi praja gi level da feudalism loidri systematically akoina procedure akhoi proceeding khara da ko feudalism si loisale haibagi mong da elected government ama leire haibai wani adu khalliba miyosing adudi praja gi mindset ta feudalism loida banina haibado tam tangi oina feudalist khanbai mong ne adugi posing adu akhoi praja di hongdopom sange ba lenga ki khalliba si akhoi miyamna khanba natro adu miyam gi mindset gi asigumba miyam gi level da feudalism je loisan bam sange wakhan taba ma khoi miyam da ko adu kandu da automatically dum pharakani lenga haibase lenga pairiba politicians singa say they are not coming from the heaven or aligned, they are not aligned, they are come out from our people akhoi marak tagi tholok pane ko haibu mi singa do khanbagi daita se akhoi ne ba nadra akhoi isana isagi lenga ki miyosing phatte haibase akhoi isada tin season go samanai maram masina ai isana bu pharadi ai isana bu niyom sumadi afaba lenga lo dum tholakani afaba madu natro irabo na hairam bade nasa khanjaro khanbagi daita su lojaro phabagi daita su lojaro phatabagi daita su lojaro haiba natro irabo na hairam mise matamo din thongna phara nungai thongna phata nungai tredana hojiki sin nang asa duna pharaga nungai jaro phatraga na wajaro phatabagi daita sin nang asa lojaro haiba pandam dune irabo na thanami siti lenga phaba haibasi praja miyam semjaba lenga na ma praja na phare akhoi gi leba ki leba mentality su na tayam saba po na tebo ko se for example no lekai de su urangani PMJSY haro ga akhoi gi MG narega adu adai leitana ko ha narega da lei si kaino hai kanda MG narega da lei si nangi nasa gi sumang do natraga nangi nasa gi thongan do nang nasa na sengjaro nang nasa na sengjabagi level gi paisa do nang nasa na phangjaro haiba kandu de da thongan du di sengoi paisa du di phangge na dum khanba mentality da work lei bane ba khoi gi lamse ko isana thabok sujaraga isagi thabok asuman phangjaro haiba du de da isagi thabok du suroi paisa du dang loge na haiba gi mental du di feudalism si kyam wangare adugi mentality se hongdo aba matam da akhoi gi masana mathanda dum haidi MG narega si kana taina rudoino nangi thonga nongona sengjero na sengjero bisa ju piregi haire ba ina anang sengdre ba adu nang thonga motpagi daita si kana no nang khongla motpagi daita si kana no for example hoi goina pesa thadorok te ama tokte do tokte thabok su de khote tonga mamni but responsibility te ngon ta dra ne thabok phasida sugera suroida madu ai gi daita oidro ai isana nongona sinara thabok tubo adugi podu de adum akhoi photo khara kapaka ama khara tawraga paisa lawne leiriba lamdam amane ko adugi mentality se people singi haitigi masi hongdokpam sangi masi hongdoktri bokti afaba lenga lonju tholoi afaba politician tholoi aduga tainabana su kanaroi function tawgi irabot function tawgi wan toksu leiroi irabona hairam badi daita sil nasana gi daita lojaro afabagi su loro phatabagi su loro hojik lenga si akhoi semamina akhoi khalamina aphatabagi daita sai lobom thoktro adu su loba hiba tabam natraba ai tawjabani ai yabam sange ko isana accept tobam sange ba adu yadraga di yaro adu yabam sangi aduna madu akhoi hanbada masi yaba tamsi yara madungda phatrena adu aina semdopum sangi ai kamai semdokone isadi khalakadawne that is called self criticism masini rabona khoi tambiramisi adu akhoi miyam ingada potu mi khara tang de ilu haibi yaro khoi miyam punna iminna bam sangi ai sumain thamsagi